ꯃꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯅꯦ ꯀꯣꯕꯤ ꯃꯆꯥ ꯃꯆꯥ ꯊꯥꯔꯝꯕꯗꯣ ꯕꯣꯛꯁꯇ ꯑꯗꯨꯗꯣ ꯀꯌꯥꯝ ꯐꯖꯅ ꯂꯩꯔꯝꯃꯤ ꯐꯖꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯥꯠ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯗꯒꯤ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯔꯛꯑꯦ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯄꯨꯔꯛꯑꯒ ꯑꯃꯨꯛ ꯊꯝꯃꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒꯤ ꯀꯣꯕꯤ ꯂꯩ ꯈꯨꯠꯁꯥꯠꯇꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯄꯤꯛ ꯄꯤꯛꯅ ꯑꯩꯅ ꯍꯥꯞꯈꯤꯕꯗꯣ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯗ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯁꯦ ꯂꯩ ꯁꯥꯠ ꯂꯩꯔꯝꯃꯦꯕ ꯑꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯚꯤꯗꯤꯑꯣꯗꯤ ꯌꯥꯝ ꯐꯖꯕ ꯅꯠꯇꯦꯗ ꯑꯗꯩꯗ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯑꯩꯅ ꯊꯥꯒꯠꯄꯅꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯀꯣꯕꯤꯗꯣ ꯄꯤꯛ ꯄꯤꯛꯅ ꯄꯥꯜ ꯂꯩꯔꯝꯃꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯦ ꯀꯣꯕꯤꯗꯣ ꯑꯩꯅ ꯕꯣꯛꯁꯇ ꯊꯥꯔꯝꯕꯗꯣ ꯑꯗꯣ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯥꯏꯕꯤꯍꯧꯗꯕ ꯌꯦꯡꯕꯤꯍꯧꯗꯕꯗꯒꯤ ꯀꯩꯅꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯜ ꯂꯩꯔꯝꯃꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯅꯤ ꯀꯣꯕꯤꯁꯦ ꯀꯌꯥꯝꯅ ꯆꯥꯎꯗꯤ ꯆꯥꯎꯅꯤꯡꯉꯒ ꯆꯥꯎ ꯉꯝꯗꯗꯅ ꯂꯩꯔꯝꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯤ ꯁꯤꯅꯤ ꯑꯩꯅ ꯂꯣꯏ ꯄꯨꯔꯒ ꯁꯤꯗ ꯑꯃꯨꯛ ꯊꯝꯃꯦ ꯕꯣꯛꯁꯇ ꯊꯥꯕꯅꯤꯀꯣ ꯕꯣꯛꯁꯇ ꯁꯨꯃꯥꯏꯅ ꯊꯥꯔꯤꯅꯤ ꯕꯣꯛꯁꯇ ꯑꯗꯨꯒ ꯄꯤꯛ ꯄꯤꯛꯅ ꯅꯨꯡꯁꯤꯗ꯭ꯔꯣ ꯃꯌꯥꯝ ꯄꯤꯛꯅ ꯂꯣꯏ ꯄꯥꯟ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯑꯗꯩꯗꯤ ꯁꯤꯒꯁꯦ ꯕꯣꯛꯁꯇ ꯂꯣꯏ ꯊꯥꯔꯤꯅꯦꯕ ꯕꯣꯛꯁꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯌꯦꯡꯍꯧꯗꯕꯗꯒꯤ ꯃꯣꯏꯁꯦ ꯄꯤꯛꯅ ꯂꯣꯏꯅꯃꯛ ꯂꯩ ꯁꯥꯠ ꯂꯩꯔꯝꯃꯦ ꯄꯥꯟ ꯂꯩꯔꯝꯃꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯊꯥꯒꯠꯂꯤꯅꯤ ꯅꯍꯥꯟꯃꯨꯛ ꯀꯣꯕꯤ ꯊꯥꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯃꯦ ꯑꯗꯩ ꯍꯪꯒꯥꯝꯁꯦ ꯑꯃꯨꯛ ꯅꯨꯡꯁꯤꯗ꯭ꯔꯣ ꯍꯪꯒꯥꯝꯁꯦ ꯃꯊꯟꯇ ꯃꯔꯛꯇ ꯌꯥꯎꯔꯝꯃꯤꯁꯦ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯉꯁꯤꯒꯤ ꯀꯣꯕꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯄꯨꯂꯞ ꯅꯝꯃꯛꯀꯦ ꯃꯦꯝ ꯁꯤꯗꯅ ꯃꯁꯨ ꯃꯕꯦꯟ ꯍꯤꯟꯖꯥꯡ ꯃꯜꯂꯤ ꯕꯥꯏ ꯕꯥꯏ